Manipur President Run Manung the Loin and a Tasiki Taragum to the Lebakasi Prime Minister Narendra Modi, Manipur Raklamatung Tarukni, Sanbenumita second the Kulai Pibes in the Contragum to Suba, some rifles keep persons in the Embustoracre and Isire, Mangaman, Asokopandangle, Todogosi Matang the Governor Azoikumar Balana condemned to Rupada Galoin and Manipur Langaki, Additional Director General ADZ, Asutos Sinha, State Asigi Hanagis Minister Nongtumbum, Biren Rims Hospital, the Hakting and Laktuna Sokpasing Pibam Yangsin. Duna condemn tokre pawasina makatan hai thodok asi ngasi Bisnupur district ki manung chanba Nambol sabal lekai de thoki bani ngasi numidang wiram pung rom tarakwa adwai de kuntra go humdoi suba sam rifles AR gi personnel sing lambi da lakpa da sakang da bukulai paiba sing ambush tawraki bani hairi ambush asina maram oirga leikidraba miyo ani adu disa Chhattisgarh gi rifleman kasab sahi kunga mapan ni Mahak Makokta Panbadi Lekanabangam than a Lakidabni Atopa AR personnel Aduna Nepal Naik Surendar Sham Gurung Sahikun Mapani Mahagna Oitang but Tabak the Panbadi Lakidabani Makui and Makauzi Grimski Miril sing the postmortem with the Makta Tamkre Soklaba AR personnel Manga Adudi Kaibi Kulen Makalika digging Tokunjum Longton Mate Sahiankai Apolaki Traveling Tokunjum Ibosogi Masani Assam Lakipur Dagi Digited Sahikun Tragataruk Apopa Lakiam that Shikim Degi BK Rai Sahiankai Nipan Apopa Biras Right Turadegi LP Sangma Sahini Pukataruk Apopa Lakidraba Westik S Somin Uttarkhandagi Warrant Officer Subhasandra Apopa Gundilan Kawi Soklab AR personnel Mangasigi Manung the Rai Hosik Lampen Gisi Hospital Makata Laying Satanaba Hongdokre, Lemhuri Makui Mari Asiti Hosik Rimstalakan Aduna Lady Adum Oina Makui Manga Asi, Toidopo Mikai Mingai Oidre Hari, Soklab AR portion, Nong Tona Todoasi Matang the High, Makuin AR give Platon Amada Sak Tilurga Halakba the second the Bukulai Piper Gari Masa Tobasing the Makui the Embustor Kibari, Makui the Embustor Kiba Adupun the Mu Mari Mangarum Oigari Makuipum Makali Kulai Luina Makai, Adum Oinam Equi Makadi Kulai Piper second the Basing the Misam Sokan can be the Kariguma Makal Matagi Kut and Kide, Makui the Tonglaki 407 Gigari Adupun the Mu Teret, Tonglakibani Mamang Tambada, Dongliba Naip Subedar Amadi, Manning the Tongliba Rifleman Amagapuna Lake Kitabani, Powers in height, Labaktiba Todok, Tokla Matung Todok, Tokpam Adu Manipur Police ki personnel sing amadi ahen security forcing sang duna sing nabong hum kya sang duna tibu hum bagi tabuk sa taki loina na sakang daba sing nakaplam banong mai tokning kaya su lokat ki loina na thodok tokpam aduda forensic department ki kangbuna su yengsin ki masigi su matakta mafum aduda Manipur Police amadi IGR South ke makok thongbo official kaya su laktu na akting na yengsin ki adu moina mak pause asin hawjik phawo gi phangbo pawda senaba mi sing phawo punbagi pawdi leitri nakal amrom da security force attack sa tharaktu na masagi mathau pangtok liba Assam Rifles ki personnel ani gi thawai mangan ki bagi thawong Manipur governor Ajoikumar Balana akan bumung da yaning da pangdokre governor secretariat ki thador paserol amana hai leibak asu bungak tu na thamna hona madaga Kathok Pagaloina Todang Luduna Tawai Katraba Assam Rifles ki personnel ani gi lehurbi manungi mi singi awaba da thamoi sokna saru yari sa tharikib attack adu da asok apan nangkraba pumna athuba matamda phagalakpa oirasana asigumba tamthirba violence ki thongsa tharakpasing kayung dalem na khak tukloi region asige peace amadi stability ngak tuna thamnabagi damakta kanba thorang kaya leptuna paikalak kani haina su thadorpa serol aduna governor phongdorkli ama romde state asige hanagi chief minister nongthomba birina su rims hospital dalai kana duna leiriba AR personnel sing adugi phibam yengsin kibuga loina thodok asi condemn tawi haina phongdolagli loina na Loina Asoko Pivam Yangsinba Lakiba Asuto Sinhagi Makedagisu AR personnel sing the ambush Torpagi Taudu Asi Yamna Tiban Mini status the security forcing na Tangdu Laita Ingta Pivam Amahjilak Nubakana Hona Duna Lairibani Handak Imphal East Tawala Masung Imphal West Tokli Bisa was Kusem Sound department to Bubasin section than Batokan Bani Texapum Mari Basing Puga the Haina Manipur Pradesh Congress Committee MPCC President K. Megasan and Pongduragli Isawasiga Marina Tawal multipurpose project Marung de Labor Tawal Dam the MPCC President K. Megasan and Singbakambu Amanangasi Exatun Yangsil Lubada Wafam Asim Hagna Pongdokibani Water Resource Department official Yaunangasi Kiba Yangsin Kongsa Aduga Marilyn K. Megasan and Makatan High Manipur Handak Mitkani Nonglip and Sutakiba to the Damki Catchment area the Lady from Gising Yam Hengalak Hydro Water Resource Department ki executive engineer gi level the decision Lauraga Dam Asigi River get Marimak put Marita to gi Haribo from Asik Quide Gilebactivani Tasiki Trama trying to dig in Nunglip and Surakabat 14 the Hariba get Marima Handopagi Impal East while Impal West Mapum Kaya ising tumjin dunung asi wari film sigi teksak pumbu water resource department gi Leribo official signa pugada bani magna hai hosik chokalaba matamasa nung kaya Yamna Lady Cam Takigani Haiba Wafum Kandura Kupna Kanaraga Madura Tolakpa Yaba Fafatagi preventive measures local matung tawgada thabukni dam amagi get mari mak hangdokpa haibasi dam asigi kha thangba sarukta leiba miyosing luina sijarson haibagi pangkakni ising hengatle haibasu tangai padana thadok taba
ꯌꯥꯗꯕ ꯑꯗꯨ ꯊꯥ ꯑꯁꯤꯒꯤ ꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯗꯤ.ꯁꯤ. ꯁꯤꯡ ꯇꯥꯟꯅꯔꯒ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯕ ꯃꯇꯨꯡ ꯊꯥꯔꯝꯕ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯅꯪꯂꯤꯕ ꯑꯋꯥꯕ ꯑꯁꯤ ꯅꯪꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯃꯗꯨ ꯇꯧꯗꯅ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜꯗ ꯗꯤꯁꯤꯖꯟ ꯂꯧꯔꯒ ꯆꯠꯊꯈꯤꯕ ꯊꯕꯛ ꯑꯁꯤꯅ ꯊꯣꯛꯂꯤꯕ ꯑꯃꯥꯡ ꯑꯇꯥ ꯂꯧꯐꯝ ꯀꯌꯥ ꯃꯥꯡꯂꯤꯕ ꯌꯨꯝ ꯀꯌꯥ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯂꯤꯕ ꯃꯤ ꯁꯤꯔꯤꯕ ꯑꯃꯁꯨꯡ ꯉꯥ ꯐꯥꯝ ꯇꯧꯕꯁꯤꯡꯅ ꯃꯪꯂꯤꯕꯁꯤꯡ ꯑꯁꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯨꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯅꯨꯃꯤꯠ ꯈꯔ ꯂꯦꯞꯇꯅ ꯅꯣꯡ ꯆꯨꯈꯤꯕ ꯍꯥꯟꯅ ꯏꯁꯤꯡ ꯆꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯒ ꯂꯧꯊꯣꯛꯂꯝꯕ ꯑꯗꯨꯗꯒꯤ ꯄꯨꯡ ꯑꯃ ꯑꯅꯤ ꯈꯪꯍꯧꯗꯅ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯇꯨꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯏꯁꯤꯡ ꯄꯥꯔꯒ ꯆꯦꯟꯕ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯀꯌꯥ ꯀꯥꯏꯗꯨꯅ ꯃꯊꯪ ꯏꯆꯥꯎ ꯊꯣꯛꯍꯟꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯀꯌꯥ ꯄꯨꯝꯊꯨꯝ ꯊꯨꯝꯍꯟꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯈꯨꯠꯁꯦꯝꯒꯤ ꯏꯆꯥꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯐꯥꯎꯕ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯂꯧꯐꯝꯁꯤꯡ ꯃꯤ ꯁꯤꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯌꯦꯡꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔꯗ ꯕ꯭ꯔꯤꯐ ꯇꯧꯒꯗꯕꯅꯤ꯫ ꯃꯗꯨ ꯇꯧꯕꯒꯤ ꯃꯃꯤꯁꯨ ꯇꯥꯗꯦ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯨꯔꯦꯜ ꯀꯥꯏꯔꯦ ꯍꯥꯏꯔꯤꯕ ꯃꯐꯝꯗ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯌꯦꯡꯁꯤꯟꯗꯨꯅ ꯃꯦꯟꯅꯕ ꯍꯣꯠꯅꯕꯒꯤ ꯋꯥꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯐꯝꯒꯤ ꯃꯤꯌꯥꯝꯅ ꯑꯃꯁꯨꯡ ꯃꯤꯍꯨꯠꯁꯤꯡꯅ ꯆꯪꯁꯤꯜꯂꯤꯕ ꯌꯦꯡꯁꯤꯟꯕ ꯅꯠꯇꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯌꯦꯡꯁꯤꯟꯕ ꯆꯠꯄꯒꯤ ꯃꯃꯤꯁꯨ ꯎꯕ ꯐꯪꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯁꯤ ꯃꯇꯤꯛ ꯆꯥꯗꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯆꯍꯤ ꯑꯃꯗ ꯏꯆꯥꯎ ꯑꯍꯨꯝꯂꯛ ꯊꯣꯛꯄ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯀꯔꯤ ꯇꯧꯔꯒ ꯂꯩꯕꯒꯦ? ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯇ꯭ꯔꯤꯉꯩ ꯀꯥꯏꯔꯛꯄ ꯌꯥꯕ ꯇꯣꯔꯕꯥꯟꯁꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯗꯕ, ꯀꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯤꯀꯥ ꯈꯔ ꯁꯨꯕ ꯌꯥꯅꯕ ꯋꯥꯈꯜꯂꯣꯟꯗ ꯂꯩꯔꯕ꯭ꯔꯥ? ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯑꯃꯥꯡ ꯑꯇꯥꯁꯤꯡ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯐꯪꯐꯝ ꯊꯣꯛꯄ ꯀꯝꯄꯦꯟꯁꯦꯁꯟ ꯁꯣꯛꯂꯕ ꯈꯨꯗꯤꯡꯗ ꯐꯪꯍꯟꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯑꯃꯥꯡ ꯑꯇꯥ ꯄꯨꯝꯕꯒꯤ ꯇꯦꯛꯆꯥꯛ ꯑꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯩꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯄꯨꯒꯗꯕꯅꯤ꯫ ꯃꯇꯝꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯅ ꯊꯧꯗꯣꯛ ꯊꯣꯛꯂꯒ ꯊꯤꯀꯥ ꯑꯣꯏꯗꯨꯅ ꯂꯩꯒꯗꯕ ꯑꯣꯏꯔꯒꯅ ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯆꯥꯎ ꯑꯁꯤ ꯊꯧꯕꯥꯜ ꯗꯥꯝꯒꯤ ꯒꯦꯠ ꯍꯥꯡꯗꯣꯛꯄꯒꯤ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯁꯤꯔꯛꯂꯤꯕ ꯃꯔꯥꯜ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ꯫ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯈꯤꯕꯅ ꯊꯣꯛꯈꯤꯕ ꯏꯆꯥꯎꯅꯤ꯫ ꯗꯥꯝ ꯍꯥꯡꯗꯣꯛꯄ ꯍꯥꯡꯗꯣꯛꯇꯕꯒ ꯏꯆꯥꯎꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔ ꯑꯣꯐꯤꯁꯇꯒꯤ ꯊꯥꯗꯣꯔꯛꯈꯤꯕ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜ ꯑꯗꯨꯗ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 18ꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯤꯇꯥꯟꯗ ꯃꯤꯂꯤꯃꯤꯇꯔ 27 ꯌꯧꯅ ꯅꯣꯡ ꯆꯨꯈꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯃꯤꯂꯤꯃꯤꯇꯔ 70 ꯌꯧꯅ ꯅꯣꯡ ꯆꯨꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯣꯡꯖꯨ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯆꯍꯤ 5ꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯆꯨꯈꯤꯕ ꯅꯣꯡ ꯑꯃ ꯑꯣꯏꯔꯤ꯫ ꯅꯣꯡꯖꯨ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯧꯕꯥꯜ ꯗꯥꯝꯒꯤ ꯏꯃꯥꯏ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 18ꯒꯤ ꯑꯌꯨꯛꯇ ꯃꯤꯇꯔ 965.3 ꯆꯥꯝꯃꯒ 52 MCM ꯂꯩꯔꯝꯕꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1.5 ꯇꯥꯕꯗ ꯃꯤꯇꯔ 919.10 165 MCMꯗ ꯍꯦꯟꯒꯠꯈꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯃꯤꯇꯔ 2.513 MCM ꯔꯣꯝ ꯍꯦꯟꯒꯠꯇꯨꯅ ꯀꯥ ꯍꯦꯟꯅ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯈꯤ꯫ ꯃꯁꯤꯃꯛ ꯊꯧꯕꯥꯜ ꯗꯥꯝꯒꯤ ꯐꯨꯜ ꯔꯤꯖꯔꯚꯣꯏꯔ ꯂꯦꯚꯦꯜ ꯑꯣꯏꯔꯤꯕ ꯃꯤꯇꯔ 930.8 ꯌꯧꯒꯗꯕ ꯁꯨꯞꯅꯒꯤ ꯃꯤꯇꯔ 2.3 ꯈꯛꯇꯃꯛ ꯉꯥꯏꯔꯛꯂꯕꯅꯤ꯫ ꯐꯤꯚꯝ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯏꯁꯤꯡ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯗꯥꯝ ꯑꯁꯤꯗ ꯑꯀꯥꯏꯕ ꯂꯥꯛꯀꯗꯕ ꯃꯔꯝꯅ ꯏꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯄꯅꯤ꯫ ꯄꯟꯕ ꯌꯥꯏ ꯅꯣꯡꯖꯨ ꯊꯥꯒꯤ ꯌꯦꯡꯂꯒ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ ꯊꯥꯗꯒꯤ ꯍꯧꯔꯒ ꯗꯥꯝ ꯑꯁꯤꯒꯤ ꯒꯦꯠ ꯑꯃ ꯐꯤꯠ 3 ꯂꯣꯝ ꯍꯥꯡꯗꯣꯛꯂꯒ ꯊꯝꯂꯛꯄꯅꯤ꯫ ꯑꯗꯨꯒ ꯊꯥ ꯑꯁꯤꯒꯤ 14ꯗ ꯈꯪꯍꯧꯗꯅ ꯍꯦꯟꯒꯠꯂꯛꯈꯤꯕ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯗꯨ ꯌꯦꯡꯂꯒ ꯂꯦꯝꯍꯧꯔꯤꯕ ꯒꯦꯠ ꯅꯝꯕꯔ 1, 2 ꯑꯃꯁꯨꯡ 4 ꯅꯨꯡꯊꯤꯜ ꯄꯨꯡ 1ꯗꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯐꯥꯎꯕ ꯄꯨꯡ 4 ꯆꯪꯅ ꯇꯞꯅ ꯍꯦꯟꯒꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯅꯨꯃꯤꯠ ꯁꯦꯞꯇꯦꯝꯕꯔ 15ꯗ ꯍꯥꯏꯔꯤꯕ ꯒꯦꯠꯁꯤꯡ ꯑꯁꯤ ꯐꯤꯠ 4 ꯍꯥꯡꯂꯝꯕꯗꯒꯤ ꯈꯔ ꯑꯃꯨꯛ ꯊꯤꯡꯖꯤꯟꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯞꯇꯦꯝꯕꯔ 14ꯒꯤ ꯑꯌꯨꯛ ꯄꯨꯡ 6 ꯇꯥꯕ ꯃꯇꯝꯗ ꯊꯧꯕꯥꯜ ꯔꯤꯚꯔꯒꯤ ꯏꯃꯥꯏ ꯑꯁꯤ ꯃꯤꯇꯔ 868.180 ꯑꯣꯏꯔꯝꯕꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯃꯤꯇꯔ 868.95 ꯍꯦꯟꯒꯠꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯃꯛ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜ ꯑꯣꯏꯔꯤꯕ ꯃꯤꯇꯔ 869.9ꯗꯒꯤ ꯍꯦꯟꯅ ꯆꯦꯜꯂꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯆꯥꯎ ꯑꯁꯤ ꯅꯣꯡ ꯀꯥ ꯍꯦꯟꯅ ꯊꯣꯛꯈꯤꯕ ꯏꯆꯥꯎꯅꯤ꯫ ꯗꯥꯝ ꯍꯥꯡꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯂꯩꯉꯣꯏ ꯀꯣꯠꯄ ꯑꯃꯁꯨꯡ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯌꯨꯝ ꯇꯥꯕꯁꯤꯡ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯈꯤꯕꯁꯨ ꯂꯩ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯗꯥꯝ ꯁꯦꯐꯇꯤ ꯑꯦꯛꯠ 2021ꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯃꯔꯖꯦꯟꯁꯤ ꯑꯦꯛꯁꯟ ꯄ꯭ꯂꯥꯟ (EAP) ꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯁꯨ ꯂꯩꯔꯦ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ꯫ ꯄꯤꯑꯦꯝꯅ IDPꯁꯤꯡꯕꯨ ꯆꯃꯝꯅꯍꯜꯂꯦ ꯁꯣꯁꯥꯏꯇꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯅꯤꯄꯨꯔꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯂꯥꯟꯖꯦꯟꯅꯔꯤꯕ ꯏꯟꯇꯔꯅꯦꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ IDPꯁꯤꯡꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯂꯕ ꯋꯥꯐꯝ ꯑꯗꯨꯅ IDPꯁꯤꯡ ꯆꯃꯝꯅꯍꯜꯂꯦ ꯍꯥꯏꯅ ꯃꯩꯇꯩ ꯁꯣꯁꯥꯏꯇꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯀꯠꯂꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯅ ꯎꯅꯕꯗ ꯃꯩꯇꯩ ꯁꯣꯁꯥꯏꯇꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ N. ꯔꯥꯃꯦꯁꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 18ꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ IDPꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯂꯕ ꯋꯥꯐꯝ ꯑꯗꯨ ꯑꯔꯊ 2 ꯊꯣꯛꯅ ꯍꯟꯕ ꯌꯥꯕ ꯃꯑꯣꯡꯗ ꯍꯥꯏꯔꯝꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯒꯨꯝ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯍꯟꯕꯤꯌꯨ꯫ PMꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯝꯕ ꯃꯇꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯒꯅꯤ ꯍꯥꯏꯔꯝꯂꯕꯗꯤ ꯍꯦꯟꯅ ꯐꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯂꯒꯅꯤ ꯈꯜꯂꯝꯂꯒ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯍꯥꯛꯅ ꯑꯔꯊ 2-3 ꯊꯣꯛꯅ ꯌꯦꯡꯕ ꯌꯥꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯝꯕ ꯑꯁꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯐꯝ ꯆꯥꯕꯗ ꯊꯝꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯏꯁꯥꯒꯤ ꯌꯨꯝꯗꯔ ꯅꯠꯇ꯭ꯔꯒ ꯉꯁꯤ ꯂꯩꯔꯤꯕ ꯄ꯭ꯔꯤ-ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁ ꯑꯁꯤꯕꯨ ꯃꯐꯝ ꯆꯥꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯂꯗꯨꯅ ꯑꯔꯊ 2-3 ꯊꯣꯛꯅ ꯍꯟꯕ ꯌꯥꯕ ꯋꯥꯐꯝ ꯍꯥꯏꯔꯝꯕꯒꯤ ꯃꯍꯨꯠꯇ ꯑꯊꯨꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯅꯒꯅꯤ ꯍꯥꯏꯔꯝꯂꯒꯅꯤ ꯍꯦꯟꯅ ꯐꯒꯅꯤ꯫
तंगदु लेताबा पुरकनी हाइबा थाजै मसा मसागी खुदोंचाबा येंगलागा अवाबा तारबसिंगबु थैदोक्लागा थंबगी मओंग असे नुंगाइते